WhatsApp group amada thabak pigani haina moithem tawraga nupi macha amagi ikai khumnaba manghan bikre social media na chawkhalakpagi matik masigi khudong chaba lawraga nupa singna nupi oibi singge asengba tanja ngaiduna maral laijidrabi nupi macha kaya victim ohenbagi paw leibak asida nongmagi masing hengalakli South East Delhi gi Sahin Bagh area da nupi macha amabu thabak pigani haijin duna moithem tawraga ijat manghan bikhiba nupa ama police na ngarang phagatre Police ki powers na hai how ki irai numita Ghaziabad ta leibi Job for all kowa WhatsApp group amada yaubi nupi macha amana complaint tawrkhibani complaint asigi matungina WhatsApp group asida yauba thogdo asida chenari banupa macha sina nupi macha sibu thabak phangan bada mateng pangge haibadagi makhoi ani chat tawnakhi how ki bajum se kise numita nupa sina nupi macha sida thabak leire haijin duna Delhi gi Sahin Bagh ta lakna ba khangan ki ahan bada nupi macha sina yakhide adubu kona mahakbu Sastri Park metro station da lawba lakpina ba haiki hairi nupa sina nupi macha sibu mahakki motorcycle da mayum da puraklaba matungda chana ba polam da pangthana ba hida hapsin duna ijat manghan dikhibani hairi police na nupa sigi likhun khangna ba hona bada mahakki mobile number da call tawduna khangna ba hona ki adubu switch off leiramki adubu kona mara leiraba miyo esi phagat pangam ki haina deputy commissioner of police RP Minana phongdoki Faraba nupa sina phongdokhibada mahak private company amada yaurambadagi lockdown na maram orega thabak adu mangkhibadagi WhatsApp group asida yaukhibaga loinana mahakna tawrubu maral sing yazakhi haina police na phongdokhi aduga topa pawmana nauton misi gi matangda JSC semkhre misi asi maram chadabana langla langjin puthoktabadi akanba khongjang changsilagani JSC Kiamgai mamang lekai da leiba koijam babudon LS Panganba chahina ni phumanga apopa leikidraba nilamli gi sanglenda athokpam nauton na chinganingai oiba mongda siduna leramba misiga mari lenana JSC ama semkhre misi asubu penda ba phongdokpaga loinana JSC na sinduna Usekon Youth Athletic Club na sinduna club asigi community hall da leikai miam yauna wakat mi famama phamkhre wakan mi phama duda saruk yakhiba JSC ki convener ti demona na haikibada misi asi maram chadabana achumba langla langjin puthoktriba phawba asiba hakchang lokhiroi haiki Kiamgai mamang lekai da leiba koijam babudon LS Panganba hairiba mioi asi lining bagi namada sentan ba mioi ni haibagi khudam changdam phangle mioi asina lining bagi mingda nauton bu makhong makhut punsinduna amadi mamai da phimuni asinduna tamthina hatpagi thawong asi thamoi shonga nungai taba amadi pen da ba phongdoki misi asi matang de je sina numit mangani gi manungda sengba langla langjin puthoraktrabadi makha tana akanba khongjang changchin ba warepsu mifam aduna lauki aduga topa pawmana leidana leiragadi pulap leigani chattana chatlagadi pulap chatkani Jayanta Kumar Thasigi kunmari da N Birena Lusing Malenga ki reshuffle tawbada NPP gi minister mari gi manungda ani lokthokpagi matangda NPP gi national president chu oiriba Meghalaya gi chief minister Konark Sangma amadi Neda gi convener Hemanta Biswa Sarma unaroroba matung ngasi NPP gi minister ani amadi MLA ani Imphal tholokre Makoina Imphal thorakpa matamda hana airport ngaiduna leiba paummisingda makoigi mot amata phongdoklamdana press conference tawraga phongdoke hairamlaga chatki tungda hanagi health minister oiramba MLA L Jayanta Kumar gi babu barada mahaki quarter da press conference pangthoktuna party yoiba waphamsing khanganki paummisinga unabadu da MLA Jayanta Kumar na haikibada hojikki oina lengak asi sogatpa amadi sogattaba haibadudi matam khara laukige adubu NPP gi oinadi leidana leiragadi pulap leigani chattana chatlagadi pulap chatkani haiba phirep adubak lei haiki arobata paubilai news reader gi video bu yengbiriba khudingmakpu thakchari